14 August tagi mang takpagi lira horaki Himachal Pradesh ta ngasi numit ke ani dagi leptana churakpan nong na Himachal da hojik phaw da me humputra dagi he nasiba ge wani Jing kaya takthaki duna mauda sadun lairamba yum kaya laimai da tin kriba uri bisani Simla da su phajana sokle Kulla Manali ka mafam sida su landslide oiduna lambi thong electricity loina phibam thokhankhre Haukiba chahi chama asida sigum devastation oikhidri hai lamdam sida Simla da chawrba Siva Mandir ma kinthakre masida mi si nai Mi singi mikap mirau kholtani tariba Himachal tanatana Uttarakhand su masigi phibam asumna oi hairi Hojik army sine helicopter sijina duna mi sing rescue tawri Ganges Turel Uttarakhand oraga chatni hai madu leptana hengalakli imai pakhalakli masigi su red alert piri Himachal ki condition ase yamna pukning sokningai oibaki wani Monsoon season ni haiduna harawningai leiti 100 years ke manungda asuk sathiba monsoon lakhidri Railway line yanduna lei mafam kayata electricity leiti National Highway Himachal yone chal ibase blockade waikre masitana tana lambi thong kaya su blockade ta laikre Himachal se totally cut off highway side amada hydroelectric project ani lai hairi chawra ba Himachal da project aduna ising thakatuna thambana ching no thabada mateng oi hairi aduna nong kan basida kin thabigi achauba maram amani haina expert asu phongdokli mafam asi yamna wanari nangnari adubu rescue operation amati matengi thabak yamna kana chathari Channel subscribe to sin bibuda akai ba oi roi khanje